खुरुमजरी SKTV न्यूज़ पो यंगबीरिबा पुमनमकपु लाइखुराम थोइथोइ चनुना तराम नोकचरी अहानबदा मरुइबा पाव अथौबी तरानिपान की केक्रुपाता लैबा खुबम दमियाम ना हिकत लैकत तमदुना कुनमरी रक सुबा द ग्रेट जून अपराइजिंग यूनिटी डे पांगथोक्रे ड्राइवर अमा तमथीना फुरम खिबगी मायोक्ता LPG अमदी गैस टैंकर ड्राइवर सिंगना इम्फाल जिरी लंबी द स्टेरिंग थादोकपगी खोंजंग संगसिलकपा ngasiga थाना नुमित humnini सुक्रे हौजिक पाउ संदोंना पिजरी मणिपुर की सक्तम ngakpada thawai na ponthapi khraba thawbas singi याताफम ओइरिबा केक्रुपातना लेरिङै मणिपुर की अपुनबगी सक्तम थुगाइनबा होतनारकपा खुदिंगमक चपचाना थेंगनगनी कलागुम्बा फुरुप नत्रगा सेंट्रल लेंगाकना ओइगेरा मणिपुर थुगाइगे खनगनु हाइना अमुकोगी प्रेसिडेंट अमदी ऑब्जर्वेशन असिगे चेयरमैन नंदो लुवांगना फोंदोखरे ngasi All Manipur United Clubs Organization Amuko Amadi United Committee Manipur UCM Anina Semba The Great June Uprising Unity Day Observation Committee na Sinduna Kunmari rak suba oina The Great June Uprising Unity Day Kekrupata Leiba Athauba Taranipan gi khubamda haikat leikat tamduna pangthokhi Thauram masiga mari leinana Amuko gi President Nando Luwangna makha taraduna India lenga ki thawong kayana yalhomi singi marakta mama leiba ki damak thawai kaya katkre kaya masu kaisum sangda leiduna awaba khangli Manipuri sing asi India lenga na irang tawba pamba issue yamna sagatpa pamba magum onthok pikre high power meeting Lising lak pangthok labasu lamdam asida Myanmar dagi changsilakliba kuki jo terrorist sing tanthok tringai mitop khandok tringai amadi popi thaba thingbagi thabak chathadri fawbadi Manipur da irang loikhiroi kuki lalhoba singna India lainga ka su chatnariba si kumja lising ani kunmari gi February thada loikhrabani adubu su gi kem taramari gi manungda taretta hantha hanbada yanare haiba si miyam daminamani Manipur da kuki sing na chathariba thawong asi terrorist ki thawong ngaktani adubu India lengakna terrorist amadi terrorism ki thawong asigi wahan thok tongan na piriba simaram chade India lengakna Manipur da sanariba lila asi tokpiro adu oiba tarabadi Manipur miyam nasu anti India oibagi wa nganglakloi haiki कोई लमदम जिले में नहीं कांगो फुरुप सिंगदा याम हेना सौनिंगबगी मुहुता मणिपुर थुगाने होनबसे भारत सरकार दा हेना कोई मदुगी मराल लो कोई सिजनिंगेबा मरमदी भारत सरकार ना ओरिदो वफम के आमा फॉल्स प्रॉमिस के आमा अदुगुंबा कांगो फुरुप दी युमफम वैबा खुलाई पाइबे सिंग अदुदा अखोई थाजब पीरगा मखोने इरांग के आतो होलगा लमदम सिदा तंगता दा फिबम अमा ओहेन बने लिसिंग अनि कुलुमदोगी मेगी ओहुमदगी होगी इरांग सिगी मतुंग तारकपदा मणिपुर की मियाम लावनो लाइबा वफम सिंग ताबा मानबा खर यावी मन अदु ताउर थबक ओयदी मदु तौरक्तबा मेगी तांग 53 दगी मोने लौथोबा सरकारना लौथोखिबम ले इंडिया की यूनियन टेरिटोरी अमदी स्टेट सिंगदा अकोगी म्यांमारी सिंग अमदी अकोगी बांग्लादेश सिंग इलीगल ओइबल सलेबा सिंग से डिक्टेट तो हाइबा मवाफम हम लेखरेबा थामगी मनुंगदा मदु हयेंग थाम फादोइने मरुइना मणिपुर द लेबी सुसी बांग्लादेश की अमदी म्यांमार की वफम म्यांमार दगी संगपा इलीगल इमिग्रेंट सिंग सिनेबा हेन इशू ओरिसे असम दना बांग्लादेश ने ओरम बयाय अदुबो मणिपुर दे ख्वाइदगी सुरिबा म्यांमारी संगिबा इलीगल इमिग्रेंट सिंगसी प्रेसिडेंट की मका लेबा मणिपुर गवर्नमेंटना मे गी तांग 53 थोखिबा मे 53 दगी जुन 53 थाम फागदबा मसी मनुंगदा म्यांमारी के इलीगल इमिग्रेंट के लेरे खसी डिटेक्ट तोरगे सिंगसी बा लॉकथोक कइगिनो हयेंग थाम फादोइने तंपाकी लमगनंग लेबा सुगी डिजिग्नेटेड केम सिंगसी खरा मनुंग इंटीरियर पार्ट खरा मनुंग झंजलगा चंगन गी गदबनी हाइरे गान हाइबा पोरम लेजे मसी हेक्ता बददी मीनिंगलेस ओइबा वफम मने मरमदी सु से लेत्रेबा सु लेदता गदी मखोइसी अनलॉफुल आउटफिट नेबा अदुददी मखोइ फारगा पुल्लगा एज पार्ट द लॉ ऑफ द लैंड मखोइ बुक तोरगा मदु आइन गी ओइबा चपचाबा थबक लखकदबने आइन गी ओइबा थबक लखकपक बि महुता मसी सुमाइ तोरा खरा चंगजल लेयु सुगी केम खरा हंदौगा हाइबसी पॉलिटिकल रेटोरिक ओइबा मियाम दा कनोम ड्रामा मानबा म थबा म तौरिये नाकल अमरोमदा ngasiगी thauram aduda saruk yakiba observation asige vice chairman YK Dhire na haikibada
chahi kunmari gi mamangda leiramba miyam gi wakhal aduda ngasi gi miyam gi wakhalda fawrakliba wakhalon asika amata oina tuna chetminnaba ngamhaudrabadi Manipur asi tangdu laitadaba fibam amada lakani June 13 da Bangkok ta agreement taunakhiba ceasefire without territorial limit ki wafam lakpada Manipur gi ngamkhai kaiba yaroi Manipur gi saktam kaiba yaroi haiduna Manipur miyamna haunarudana haurakhiba ihau aduda Kanglu furup ki tonganba wakhalon amata laikide adubu ngasidi madugi onna tainabada Kanglup masen gi marakta singsep thajinaduna manadaba khunai ama oihannaba India leigakna honarakliba safu singasi khangminaba mathau tai ai gi furup chawkhatnaba hotnabagi mahutta yellow furup ki luchingba singna wakhal khanthabagi matam oire maduna trabadi India leigakna divide and rule gi policy na Hena changsin kiba matamda lamdam asigi miyam kham thengna awaba mayok nagani hauzik thokliba irang asi karamna loishin gani haiba si kupna khanthaba changi ngai hakki oiba emotional da chat kiba tarabadi aikhoi masel gi marakta thajanadaba amadi wakhalon khetnaba tarabadi kaidonung da tangdu laitaba khunai ama purakpa ngamloi haiki ngasigi thauram aduda tongan ba lamdagi furup kayana Laikhidraba athauba taranipangi mafamda haika laika tamkhibaga loinana Jenims amadi Rims da thauram asiga mari leinana blood donation camp amasu pangthokhi Manipur gi apun ba saktam kannabagi damakta lehorga da numit ni abisi koina kanjaba ko loinana hairibu numit sibu maru oina lawjar kanda miyam gi sahi kuni koina haika laika tamba si tawjabani du loinana na si tawjari bagi maram si haujiksu du mangai Lairiba Manipur gi apun ba saktam Manipur gi national unity se tugaina bo honaba maikai ke adagi ekoi tongan ba maikai dagi ekoi honor I haiba se ekoi punna mangna khangmina ra wafam ni aduna hairiba singa singa thokke masibo ekoi punna ama toiba Manipuri auna united toiba Manipuri ma khunai ma semkat ke hairagadi laibi leibe kanglup kuding makki laibra lusingba singna understand to wibam changi shu puni mak crisis puni mak se ekoi laiminari ba kanglup furup singa se sina koi understand to minara kanda ekoi thabaka si manglom da changchin gani Manipur gi ngamkhai kaiba yaroi haiduna haurakhiba ihauda thawaina pontha pikhiba athauba taranipan gi ningsing thauram the great June 18 gi numit asida nongmagi oina sintha leptuna haikat leikat taminasi haina UCM amadi amuko anigi apunba 24th the great June uprising unity day inglising ani kun manga gi observation committee na miyamda appeal tawkhibagi matung inna ngasi Imphal East ki mafam ayamba pharmacy natana dukan ayamba thong lonki lambida mi chathok chachin gi chang yamna nemki Kekrupat tamna athauba singi mafamda haikat leikat tamba chatpa mioi khara natana khurai lamlong bazarda kaithel fambi sing ngasi nongmagi sintha lepagi mami chawna taki Kwairamban kaithel kanakhide pauna amasung thangal kaithel sing thonglonaki Imphal West ki manung channa tera kaithel kwa kaithel yauna laloliti ki mafam sing thabak lepnaki hata minuthong mapada security forces na lambi chathok chachin tawriba singbu mateng pangki Imphal East ki manung chanba konung mamang andro parking wangkhai amadi kongba bazar gi mafam ayamba tangai fadaba dukan khara natana famnakhide Sintha lepagi manung channa kakwa singzamai ya school moirang khomna chingba mafam singda leiriba dukan amadi kaithel sing asi June 15 gi thaudokta thawaina pontha pikhraba athauba 15 muning singba amadi ikai khumnaba utpoina dukan thonglon duna sintha lepki lambi da gari chenbagi changsu handaki passenger service tawba gari chenkhide adumakpu lanai gi thabaki oiba gari khara chatpanatana atai gari sing chenakhide Chatlipa thasi ki tang tara manga ki numidang wairamda gari unloading
लगा मयुमदा हलकपगी लंबिदा हानगी चीफ मिनिस्टर गी बंगलो मनाक्ता कैस्पर गाड़ी दा लाकपा मणिपुर कमांडो गी टीम अमना ट्रक अदु खामलगा मखोइदा थोमलमगे तवे हाइना मराल सिजनदुना ट्रक अदुगी ड्राइवर तमथीना फुरम खिबगी थवंगबो यानिंगदे हाइदुना ट्रक ड्राइवर सिंगना स्टीयरिंग थादोकपगी खोंजंग चंगसिलकपा ngasiga thana numit humni surakle haide thawong aduda chenariba commando sing पुथोक्तुना थबक्तगी सस्पेंड तौगदबनी हाइदुना नुमित अदुगी नुमिदांग वाइरमदगी ngasi फाउबा स्टीयरिंग थादोक्तुना खोंजंग संगसिलकपना कैथल मानबीदा ट्रक चामा हेनबना पंदुना लेरे हाइरे SKTV ना ड्राइवर सिंग उनदुना वारी सानबदा ड्राइवर सिंगना स्टीयरिंग थादोक्पगी खोंजंग असि मरु ओइना LPG पुबा अमदी थाव पुबा गाड़ी सिंगतगी ओइबा खोंजंगनी था सिगी तांग तरा मंगागी नुमिदांगदगी चंगसिंदुना लाखिबा खोंजंग असिना LPG अमदी थाव पुबा गाड़ी सिंगना जिरिबाम रोमदगी लोड तौदुना लाखलबसु ngasi numit humni sujilaklaba fawbada Imphal da changsinda kaitel manbida pareng lengduna leirakpana haujikti gari chamagi mathakta pareng lengduna leire haire adumakpu थाव पुबा tanker amadi bullet LPG truck sing nataba togan ba potlam puba gari singdi lambi asida adumak chetnari haina driver sing na phongdorakli Pau meeting tabiri ba singbo marak thana ten ba breka matang lominasi I come from Ukrul, a small town in Manipur. While growing up, I didn't always see how my voice could shape decision. But I've learned something important. Every vote counts. And it begins with your name on the electoral roll. If you are turning 18 on or before the 1st of July, it's your time. It's your right. Register to vote. Don't wait to be told. Don't let others decide for you. Wherever you are from, your voice matters. Get registered as a voter and be counted. Count me in. Break ki matung makhataba pausing amuk longminasi Maral kaya pisinduna National Investigation Agency NIA amasung Central Bureau of Investigation CBI na kuki gimiyoy kaya fazil lihay na yaning daba phongdoktuna ngasi kuki signature Chanpurda public rally chatkre Kuki Women Organization for Human Rights na kuki in Peter Chanpur amasung kuki gi tongan ba CSO singa khutsam na duna rally adu chatkibani Ayuk pung taramathoi tabadagi masing yamlaba kuki gi miyoy singna Churchanpur District Headquarter da laiba Koite Playground da pullaba matung Peace Ground tuibong tamna rally lakhi rally adu da saruk yakhiba miyamna NIA amasung CBI na kuki sing maral ama hekta pisinduna fazin bagi thawong yaningde Suda laiba amasung CSO singilo chingba sing fazin kibasi athubada thadokadbani Central Agency na kuki singi mathakta faba punba tawribasi yaningde haiba kholaw sing lawki tungda mini secretariat tamna chatuna makhoi gi jiman sing yawa memorandum ama DC ki khutangda Union Home Minister da pisinki ngasi gi rally edu da ka hena pamdaba thodok sing thokibagi paudi leite security force nasu akan mamung da ngak senki Komza lising ani kunmarige angan ba sarukta ising ichaw thokibadagi lamsang A sigi manungda laiba Sekmai Dam gi saruk khara kai khiba amadi side canal gi saruk singsu kai khibadagi ngasi fawba Mine Irrigation Department na semjindabana Sekmai amadi haingang A sigi manungda laiba khulmapan gi lawfum sing chahi sigi oina law panba yaroidabagi fibam da laire lamsang A sigi MLA sorokhaibam Rajan amadi khulmapan gi mihut singapun na chatuna Sekmai Dam gi haujik oiba fibam haktheng nana yingsinkhre yingsin khongchut aduga mari lainana MLA sorokhaibam Rajan na phongdokibada Mine Irrigation Department gi mari lainaba engineer singda dam asigi fibam yengsin minasi haina khanghan khrabasu engineer amatama famasi da lakte dam asigi line canal singsu hojik fawba semjindana leire masina maram oiduna lawmi kaya chahi asida law ubada awaba mayok nagadawri MLA na makha taraduna dam asi lupa crore kaya changna sakrabasu quality control tawdaba amadi akas bill lawthok kadabana fibam asi yawrakpani
Maram aduna Sekmai Dam asi Shoiraba Dam ama oire, Lomi singna dam asidagi ising fangani haibagi thazaba leitre, Amaromda, Lamsang A Sigi Manungda Laiba, Mafam Ahum Marida, MI Department na Tube Well. Hutlam laga makata na mafam ayambada tupel hutpagi thabak lepkre thabak asi kanana subano work order na kanana piki haina tigat padasu khangba ngamdre makata na thabak subagi mamisu ude governor gi maikai dagi mari lainaba authority singda pautak piduna MI department na suriba thabak singa sin query tobiu hiramasi gi matangda governor da ayiba cherola masu pisilagani haiki Quality control tawdana thabak si sugiba MI department gi hanadagi sum akash bil lawba hainabagi phibam dudaida tawgiba thabak mayam duna ngasi gi Sengmai Dam pura fail ore Sengmai Dam fail oi basina maram orakanda ingang kendra madi lamsang kendra gi saru koiriba koirenge wangmoda leiriba khunja mapal chahi amagi chaga doriba adugumba labuk sing asi uji ising phangdadana leire tongana tigi kenel mayam si kai gi badagi koina kenel lama somsingya da koi kacha kenel lama semaga tawbudu uji andaki inau no recently at thoki Daida, Loina Kunjan Kibaduna Maram Moraga, Ising Amabo Maida, Ugo Pangre, minor department of Paikat, Kenel Makada, Lomi Prazana, Ising Pangani Adana, Ising Piraga Loni, Asata, Rogal Lairagadi, Ekoi, Lomi Kudimak, Loina Maksara, Helaga, Shivagi Pibam de Laire, sport a visit of Viraga Leramiba Pibam, other Griba Peshamayam, Togriba Tabakmayam, Dokar, I was a Quarry Matang Toba, Sungani Idana, Ijaningi. Kurai da Laiba lining to Putibagi Nauna Sagadaba Laigi Sanglen Ngasi Kurai Kendragi MLA Laisang Time Susindro na Urep Uyung Tam Kibagaloina na Nauna Saba Lai from Len Asigi Laibungsu MLA Susindro na Miamda Kutsinakre Ngasi dagi Hauraga Numit Manga ni Chupna Pangtokadaba lining to Putiba Kunja Haraubagi Mangoinana lining to Putibagi Sanglen Urep Uyung Tamba Amadi Laipung Maikum Hangdokpagi Tauram Aduda MLA L Susindro na Fungdorapada Haukiba Kumja Lisangani Kunhumdoida Iramdam Asida Leptana Satarakiba Irang Namaram Oiraga Chahi ani Kumkangduna Life from Len Asi Haraudana Laki Handak Chahidi Tangai Fadan Haraunaba Laibunga Sigi Veranda Amadi Flooring Chingba Loishinduna Miamda Kutsinabani Maite Furupki Chanabigi Matung inna Laigi Sanglen Asi Urep Yung Tamnaba Matam Fangdana Lakibani Adumakpu Ngasi Asi Lining Tau Putiba Kumja Harauga Riba Asiga Punna Akangai Sing Tanaraga Ngasigi Numit Asida Urep Yung Tambani Haiki Haiba line do putibagi lai harawse matam khudimakta dum khana chainaba lai gi dollar jinga muknaba dum mayam thoi lai tingi da thawai sitaba yawbada koi mioi kya ama legi da yawre lai ni yadaba koi chanabi ni yadaba singu tobigano maduduna koi punchi tenba marum pangching kainaba thoi handakti masi tobigano na ai isana maite amoina pobogi da mutai aina hekpi ngai da yawraga hujukota Christian gi church oi bi na tagana muslim gi masjid oi bi irai khuding the Sunday Kudingi Moy, donation to Romani. At the mind of the night, I Hapa, Mother Tunchen, the Pachatan, and Kanjara Kanda, Mina, high relation of Tangan, Manipur Innovative Youth Organization Delhi Mayona Lakadauriba Jungi Tang Kunitoida Nomagoiba Academic Counseling Amadi Admission Help Desk Ama Pangtok Lagani Haidi Counseling Session as a Numit Asigi Pung Mapan Ayuki Pung Mapan Dagina Nungtilgi Pung Mari Fauba HRD Academy Gharida Sinjagani Manipur Innovative Youth Organization Delhi Mayona Thadorok Pachero Lamada Counseling Session Asida Kaman University Entrance Test Quet UZ Amadi Madugi Matung Tarakpoina Delhi NCR Chandigarh na Chingbada Leiba University Singi admission process ki matangda guidance pigani Quet UZ English ngani kun manga thakraba mahiroi singi oina Delhi University na Chingba Delhi NCR da Leiba Maruoiba University Singi Aruva admission process pu laithok pamuongda khanghanaba session asida kudong chaba lobiyo Quet Thahojaba Mahiroi Singi Alternative University Amadi Opportunity Singi Matangdasu dedicated counseling team asina mateng pangani haidi Maramasina undergraduate ki damakta Delhi NCR amasung Chandigarh na Chingbada tamningba Mahiroi Singna counseling session asida sarukya biduna kudong chaba sing lobiyo haina mayona khanghalakli Aroibada maroiba pausing amuka hana pizari
अथौब अथौबी तरानिपांगी के क्रुपाता लेबा खुबमदा मियामना हाइकत लेखत तमदुना कुनमरी रक सुबा द ग्रेट जून अपराइजिंग यूनिटी डे पांगथोखरे अमसुंग ड्राइवर अमा तमथिना फुरम खिबगे मायोक्ता एलपीजी अमदी गैस टैंकर ड्राइवर सिंह ने इम्फाल जिरी लंबीदा स्टेरिंग थादोपगे खंजन संगसिलक्पा ngasiga thana numit humni sukre matang asida bulletin asi loisinjare Manipur miyam gi punsida khwaidagi hena maruoiba state asigi leibak asigi amadi malemgi e paw singi damak SKTV news po mityeng taduna leibiyo khurumjari